Hayeng December ki tang tarani thoi sok lising ani sukna kunma thoi nongmaijing numit ki nungthil pung ama taba matamda lakliba 12 Manipur State Assembly election ga mari leinana Brahmapur Nahabam Dharmalaya Social Welfare Center basketball ground da miyam mitin na masinjari mitin asida ya school kendra amasung Manipur pumbada laibiriba ahal laman lai guru maruk mapang iche inaw ibung ipwa mahiroi amasung naharol khwai khibitna saruk yabiyu haina kokno na khurumjari ngasi phong ki ba tongan ba manipuri si phong sing amasum thokhi ba thawdo wa thok sing digi maru oi bi pauk sing khonga saraga manipur top channel gi meke gi myam na thamjagi anbada Nagaland miat ki matang da Amit Shah na apology tawgadabani haina mass protest satakre haukiba December mari da Nagaland gi Mon district ki oting da Assam Rifles amasum kunga matu shuba pera commando gi apun force amana coal mine thabak shururaga halakpa sinmi taraga mari nongmaina kaptuna khatkiba duga kaya amana aso apanang hankiba thawdo dugi matangda Union Home Minister Amit Shah na parliament ta aranba masum semjin sajenbe statement pikiba dugi damak Nagaland miyam da lale haijagadabani haina ngasi Mon district ta miyam gi asoba rally ama satkre protest adugi manungsana khoisawnaraba miyamna Union Home Minister Amit Shah gi effigy mai thaki miyam singaduna Amit Shah na Parliament aranbi statement pikiba masum Nagaland Armed Forces Special Power Act thamjinduna miat mipungi thawong kya sathariba sibusu yaningda bafungdukhi tuan ba tribe body singi apex body ama oiriba konyak union na sinduna sakhiba rally aduda otingkhul gi khunja singchi yauki rally aduna Amit Shah na Nagamiam de apology taunaba masum parliament ki record gi mangna pikibe statement adu withdraw tawgadabani haina davi tawki thawdo gi matangda aikhoina justice pami sympathy nati parliament Union Home Minister Amit Shah na oting area da lalawbusing lakani haibigi akhanna paw ma phangbadagi security force na lumduna leiringai da lakhiba gari edu khama yadabadagi numaina kapada civilian sing misi mina nangkhibagi thawdo do thokibani haina phongdokibadu aranbo phamni laikhidraba miyoi tara mari adugi justice phangdriba phawba makha tana khongjang sangchinkhigani thawdo du da scenery ba army personnel sing adu gi mathakta Independent Committee amana thijin handuna laiba asida logi matung ina dandi pigadabani sohari marak sida Nagaland gi minister nephew rewa amasum mak phammana meghale gi minister anina north east gi apaspa repeal tawgadabani haina demand tawri miyadadu gi matangda army gi maikei gi truck aduda hunting rifle ama ubadagi thawdo du thokibani adubu thawdo du gi matangda major general ki rank ta leibo officer amana lead tawduna court of inquiry chathanaba order tawkre haina pawsna su phongdorakli makasa tharakpoina to paw khrana India pumbada pibu khudong chabasing Manipur gi asasing da phangadabani association All Manipur Asa Worker Union si All India Asa Federation da affiliate tawba maramna atopa state singi asa workers sing na phangba khudong chaba sing state asigi asa workers sing da su pigadabani haina association asigi general secretary AK Thoibina ngasi Manipur press club ta pangthoki pawmi sing unabagi thauram amada phongdokre mangna ai wafam asigi mari leinana association tha asigi mapanda health director da memorandum ama pisingkre atai state sing na matik chaba asa workers sing promotion pi adubu Manipur gi oina di haukiba kumja English sing ani ga taruk tagi asa oina miyam gi thawgal tawduna lakpa sing phawba promotion pi de state asigi asa worker khuding mak promotion pi gadabani promotion pi be matamda sahi tara dagi tadana asa oiraklaba amadi model amadagi taret ki training certificate lairaba sing bukhan gadabani state share gi makhada asa sing da incentive labor sing bu khan gadabani State share gi makhada asasing the incentive lairabasing bu khangadabani state share gi makhada asasing the incentive lupa lising ama pigani haina cabinet na warep lawkrabasu hauju phawbus anadri maramadu incentive piba haugudu riba matamadu miyamna sapsana khanganbiyu haina supali amaromdana Assam Rifles na Imphal More lambi da pose puba gari singda tawningba tawduna lairi haiba pawmsu phongli Assam Rifles na More dagi posai puduna thorakpa gari singda tawningba mong tawduna athingba pibadagi lambi asida karbar tawriba miyoi kya yauna driver singda awaba kya mayokna hale Manipur lenga na miyeng sangbinaba driver kya na pukning singsilakli
lambi asida sienba DI gari thauba driver amana paumising hai COVID-19 na tha kya waba mayuk na duna driver sing imung puna ba hona bada sai thing kya phangduna lakli masida more Imphal lambi gi khudeng thabi check post leba kunchuba Assam Rifles na more lomdagi Imphal tamna thorak pa gari singda tauning ba tauduna sana thana ba polam singi manung sanna sanam tilau hawai na singwa polam sing bag yang khai humfurom bora nifu dagi hena pubu yaroi haiduna athing ba pire masida natuna electronic item cosmetic sapon haira na tuan polam sing puba yaroi haiduna amukasu athing ba thamnakli masida bora amada lupa sama gari bara lauribani loinana masigi mathakta amuk thau lupa lising nipan gi khaidoki badai imung manung thakna ba hona ba driver sing awa ba ama oibidana tana imung manung puba ngamdabagi phibam da leire masina driver sing steering pai ba thadok lage lainga na thabak ama pibiro haikena su pawsna pali masida natana lambi sida Imphal dagi GST yaurga India gi posai more tamna pusilak padasu lambi sida leiriba tuan police command kharana paisa logduna lakli amaromda more manungda auto driver singna posai puba gari singdagi lupa sama laure makhoi asi UG group amara haina su hanglakli more kaithela parking paisa loba miyoi singnasu more gi atopa mafam amada gari khamduna leiba singdasu satuna parking paisa lobgi thabak sing toina sathare masida mari leinaba singna thidokpinabasu khangalakli atopa pawmana Manipur University da BA tamnabigi entrance exam amukhana pangthokre Manipur University ki Teachers Education Department da ahanba semester tamnabigi entrance exam hokiba November 19 na pangthokibadu question leak oibigi wathok lakpadagi cancel tokiba loinana entrance examination adu ngasi amu hana pangthokre so haidi atopa paw kharana Taliban Pakistan sipna attack sing sathaba amu honaba magi fighter singda khangan kre haba paw mu sufongli Taliban Pakistan haina khangnaba Tehrik-i Taliban Pakistan nakan namatagi oina lakthokiba tha ama sangba 6 fire ama sagol sen gi numidang do luisile lakthokiba ga loinana terror group adugi lusingba Mufti Nur Wali Mahasutna Pakistani security force singi mathakta attack sing sathaba amuk haunaba magi fighter singda khangan khre haidi audio message amada TTP chief Mufti Nur na haki TTP na mediator singdagi natragana Pakistani government gi pakhum sing phangkhidrabana sagol sen ge hing nungai matungdagi fighter singna makhoina leiba mafam amada attack sing amuk haunabagi hakpire sagol sen gi numidang na 6 fire adu luisile laktholaduna statement amada TTP na Pakistan government pu Afghanistan da ahanbagi khanabagi tangkak sing aduda terror group aduda sakhiba makhoigi wasak sing adu ngaktabagi moral sikhi Pakistani authorities na makhoigi bandi samagani thadora khidre haina statement aduna so haki statement adugi matung ina ahanbagi yana baduna thadoroklaba bandi singadu Islamic Emirate of Afghanistan gi khuthangda November amada TTP da khusinana ba guarantee tokhi haina su pawsna su makhatana phongdorakli loisilak poina ten ma paw khara nam Russia na Ukraine landarak patholabadi madugi oirakpa phaladu aphaba khak oiroi UK na section warol pikre Russia na Ukraine landarak patholabadi madugi lakadaba phaladu aphaba khak oiroi haina UK gi foreign secretary Liz Truss na section warol pikre haina official report amagi matung ina phongdorakli thangja numita Liverpool pangthokiba G7 foreign minister singi mifamda unity utkibaga loinana karigumba Russia na Ukraine landarak patholabadi madu strategic ki oina asoi boigani haidi hen spali atopa pawmana US ki Kentucky da tornado namiyo yankha hena sikre US ki Kentucky da tornado thokpadagi yamdrabada miyo yankha hena sikre haina official report amagi matung ina phongdokli US ki Kentucky state ki governor oiriba Andy Beshear na hakibada tornado lakpadagi sikiba miyo masing asi samagi mathakta helamba yana leiri Kentucky gi itihas da khwaidagi sathibo oiba tornado asi lakibani Mayfield town da leiba candle factory amagi manunga miyo kya amasu sire atop state sing da su tornado asi lakibadagi miyo manga amasu siba leikre haina
पाउसनसु मखा ताना फोंदोरकली दुगा हौजिक ओइनदि पाउस मतंग असा लोइसिनजरगे अमसुम पाथोकसगिबद सोइकिब लानकिब क्या यावरस मैम नागपिगनी मतम मतम की मरुइबि ई पाउसु मैम द लेफ्टन अपडेट पिजरके हैना चैनल सिगी मेकेदि किसु मैम थमजरी एंड थैंक यू।